ꯐꯤꯂꯝꯁꯦ ꯍꯦꯛ ꯅꯝꯕ ꯍꯧꯒꯠꯂꯛꯄꯗꯒꯤ ꯍꯧꯅ ꯉꯁꯤ ꯂꯣꯏꯕ ꯐꯥꯎꯁꯤꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏꯇ ꯈꯔꯗꯨ ꯑꯩꯈꯣꯏꯅ ꯁꯤꯌꯔ ꯍꯥꯏꯔꯦ ꯁꯣꯔꯤ ꯑꯩꯈꯣꯏꯅ ꯀꯤꯁꯟ ꯑꯃꯗꯤ ꯖꯤꯇꯦꯗꯒꯤ ꯂꯧꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯖꯤꯇꯦꯗ ꯂꯥꯛꯆꯒꯦ ꯖꯤꯇꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯦ ꯅꯝꯕ ꯍꯧꯔꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯦꯡꯅꯔꯛꯄꯒꯤ ꯑꯋꯥꯕ ꯈꯔ ꯈꯛꯇꯪ ꯍꯥꯏꯇꯥꯔꯦ ꯃꯣꯃꯦꯟ ꯑꯃꯅꯤ ꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯤ ꯃꯌꯥꯝ ꯑꯋꯥꯕꯁꯦ ꯅꯨꯃꯤꯠꯁꯤꯡꯗꯣ 3 ꯐꯥꯎ ꯇꯥꯅ ꯅꯝꯈꯤꯕꯗꯣ ꯑꯗꯨꯗꯨꯁꯨ ꯋꯥꯔꯦ ꯑꯗꯨ ꯈꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯝ ꯋꯥꯈꯤꯕꯗꯣ ꯌꯥꯝ ꯀꯟꯅ ꯋꯥꯕꯗꯤ ꯑꯇꯣꯞꯄ ꯌꯥꯝ ꯀꯟꯅ ꯋꯥꯕꯗꯤ ꯂꯩꯇꯦ ꯑꯇꯣꯞꯄ ꯌꯥꯝ ꯀꯟꯅ ꯋꯥꯕꯗꯤ ꯂꯩꯈꯤꯗꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯈꯛꯇꯪ ꯋꯥꯈꯤꯕ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕ ꯑꯦꯛꯇꯤꯡ ꯑꯦꯔꯤꯌꯥꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯊꯃꯣꯏ ꯁꯣꯛꯄ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯅ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯁꯤꯟ ꯌꯥꯎꯔꯕꯗꯤ ꯑꯗꯨꯝꯕ ꯁꯤꯟ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯔꯛꯀꯦ ꯊꯃꯣꯏ ꯁꯣꯛꯅ ꯁꯦ ꯂꯥꯁ ꯄꯥꯔꯠꯀꯤ ꯀꯞꯄꯁꯦ ꯑꯗꯨꯝ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯤꯂꯝ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯁꯤꯅ ꯑꯃꯨꯛ ꯍꯣꯔꯔꯒꯤꯅꯤꯅ ꯑꯃꯨꯛ ꯇꯣꯉꯥꯜꯂꯅꯤ ꯁꯤꯅ ꯑꯍꯥꯟꯕꯁꯨ ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ ꯍꯣꯔꯔꯒꯤ ꯀꯨꯝꯃꯤꯁꯦ ꯑꯗꯨꯒ ꯀꯤꯁꯨ ꯌꯥꯝ ꯀꯤꯌꯦꯕ ꯑꯩꯁꯦ ꯍꯣꯔꯔꯒꯤꯁꯦ ꯑꯩꯁꯦ ꯀꯨꯝꯕꯁꯦ ꯀꯨꯝꯖꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯝꯕ ꯃꯤꯅꯦꯕ ꯍꯥꯏꯗꯤ ꯀꯤꯃꯟꯗꯅ ꯑꯗꯨꯕꯨ ꯁꯤꯁꯨ ꯃꯍꯥꯎ ꯑꯃ ꯑꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯤꯁꯨ ꯀꯤꯔꯦ ꯐꯁꯨ ꯐꯖꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯤꯖꯕꯒꯤ ꯀꯨꯝꯃꯔꯣꯏ ꯍꯥꯏꯅ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯔꯨꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯍꯣꯔꯔꯒꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯗ꯭ꯔꯃꯥ ꯑꯗꯨ ꯕꯨꯠꯁꯥꯏꯗ ꯃꯉꯣꯟꯗ ꯀꯣꯜꯂ ꯀꯞꯄꯁꯤꯒ ꯑꯗꯨꯒ ꯗꯥꯏꯔꯤ ꯄꯥꯔꯒ ꯑꯩꯅ ꯀꯞꯄꯗꯣ ꯑꯗꯨ ꯃꯇꯥꯡꯗꯨꯒ ꯌꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯃꯤꯟꯅꯔꯁꯤ ꯔꯨꯝ ꯅꯝꯕꯔ 24 ꯍꯥꯏꯔꯤꯕ ꯐꯤꯆꯔ ꯐꯤꯂꯝ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯅꯁꯨ ꯈꯜꯂꯤ ꯃꯌꯥꯝꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯅꯧꯕ ꯃꯍꯥꯎ ꯑꯃ ꯐꯪꯒꯅꯤꯅꯁꯨ ꯈꯜꯂꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯃꯤꯟꯅꯁꯤ loina haiba tare ko anamba loina kaino tawe mise yambani na mi yambagi waba maga thengakpagi thengba matamda nambagi awaba maga dum mayam du su thengnataba natte adubu warsu wana ngasidi akoi number losenjare room number 24 hari basi atu matamda release tawna su mayam ni hum da sinanaba akoi kan honari haiba tare ado akoi na hing release tawma matamda su mayam sungchoi dana yengba lakpiu mayam gi minusina akoi hena mayam gi damakta seba tabung namgadini habisi tamsage yam ki giba timing je khoi loi uju hobani na khangje do moi do chap manana paw lai rame hoji timing se bagi aseng bagi light ong bagi matang gi wari ma hoi ga ni ado yam nungai bagi film se mai pang na matam mayam ni khong da su bagi ni jage ado quite ki giba area ha tar ma pa ba si film se ko ha film se da yam na ki ma pa am du ma pa do adu khang se do yam na ki ba se ai ja goi sa bagi aina ithanda ꯍꯣꯜ ꯃꯅꯨꯡ ꯍꯥꯏꯇꯥꯔꯦ ꯍꯣꯜ ꯃꯅꯨꯡꯗ ꯕꯨꯠ ꯆꯪꯉꯒ ꯑꯩꯅ ꯖꯒꯣꯏ ꯁꯥꯕꯒꯤ ꯁꯤꯟꯗꯣ ꯑꯗꯨꯗꯣ ꯑꯩ ꯌꯥꯝ ꯗꯣꯅꯤꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯔꯗꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯉꯁꯤꯒꯤ ꯈꯨꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯁꯦꯝꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥ ꯈꯔ ꯇꯧꯔꯒ ꯌꯥꯝꯅ ꯍꯩꯖꯕ ꯃꯑꯣꯡꯗ ꯄꯨꯊꯣꯛꯅꯗꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤ ꯕꯣꯏꯁꯦ ꯀꯟꯅ ꯇꯧꯔꯤ ꯌꯥꯝ ꯍꯩꯕ ꯃꯑꯣꯡ ꯁꯦꯝꯈ꯭ꯔꯦ ꯑꯗꯣ ꯃꯥꯏꯁꯨ ꯄꯥꯛꯀꯅꯤ ꯈꯪꯉꯦ ꯁꯤ ꯔꯨꯝ ꯅꯝꯕꯔ 24ꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ makon amuk chang ꯑꯩꯉꯣꯟꯗꯗꯤ ꯑꯋꯥꯕꯁꯦ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯉꯁꯥꯏ ꯗꯦꯅ ꯆꯥꯒꯤꯗꯣ ꯄꯨꯡ ꯑꯍꯨꯝꯒꯤ ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯁꯜꯂꯛꯄꯗꯣ ꯑꯗꯨꯝꯕ ꯌꯥꯝ ꯊꯤ ꯋꯥꯈꯤ
Okay. Aduna kwai-dagi wagi-ba haibdo ore aduga kwai-dagi film-sigi sin mayam yauri-dana-ko. Film-sigi tangkak mayam ama yauri tangkak mayam-sida akhoi kwai-dagi pamna khoi-tajana tawgiba acting area ama kakai tare-ko. Adudumda mayam humda thamira. Acting area aina khwai pamjagibse room number 24 gi oinadi ai loi pam kaigino ai kan ai character ji change sama tawleba ai di amba ma sai aduduna anamana ai Adum loina nungaina thambiri adum ꯑꯩꯈꯣꯏ ꯉꯁꯤ ꯔꯣꯝ ꯅꯝꯕꯔ 24 ꯑꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯣꯝ ꯅꯝꯕꯔ 24 ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯤꯇꯦꯁꯣꯔꯤ ꯀꯤꯁꯟ ꯃꯦꯀꯞ ꯇꯧꯔꯒ ꯁꯣꯝꯗ ꯂꯩꯔꯦ ꯁꯣꯝꯗ ꯑꯝꯇ ꯍꯥꯏꯐꯦꯠꯇꯪ ꯎꯍꯟꯕꯤꯌꯣ ꯁꯣꯝꯗ ꯃꯣꯏ ꯃꯦꯀꯞ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯨꯇꯤꯡꯁꯦ ꯍꯧꯔꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯄꯨꯡꯁꯤ ꯄꯨꯡ 3:30 ꯇꯥꯔꯦ 3:24 ꯃꯤꯅꯤꯠ 30 ꯋꯥꯠꯂꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯇꯕ ꯑꯃ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯕ ꯑꯃ ꯂꯩꯇꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯀꯗꯕꯒꯤ ꯁꯤꯟ ꯑꯃꯈꯛꯅꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯨ ꯍꯥꯏꯒꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯄꯨꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯇꯣ ꯁꯣꯝꯗ ꯑꯦꯔꯦꯟꯖ ꯇꯧꯔ ꯂꯩꯔꯤꯀꯣ ꯑꯗꯨ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯑꯣꯏ ꯊꯪꯕꯗ ꯂꯦꯞꯄꯤꯕ ꯑꯩꯒꯤ ꯏꯅꯥꯎꯁꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯒꯤ ꯑꯥꯔꯠ ꯗꯤꯔꯦꯛꯇꯔ ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯤꯂꯝꯗꯁꯨ ꯑꯦꯁ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕ ꯏꯅꯥꯎ ꯑꯃꯈꯛꯅꯤ ꯑꯗꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯗ ꯑꯦꯁ ꯑꯥꯔꯠ ꯗꯤꯔꯦꯛꯇꯔ ꯑꯃꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯗ ꯑꯦꯛꯇꯔ ꯑꯣꯏꯅꯁꯨ ꯁꯔꯨꯛ ꯌꯥꯕꯁꯤ ꯉꯁꯥꯏꯒꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯇꯥꯃꯤꯟꯅꯁꯤ ꯔꯨꯝ ꯅꯝꯕꯔ 24 ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯗ ꯑꯩꯅ ꯑꯥꯔꯠ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯥꯔꯠ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯂꯩꯕꯒꯤ ꯁꯤꯟꯐꯝꯅꯤ ꯁꯤꯗ ꯇꯧꯖꯩꯁꯤꯁꯨꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩ ꯑꯦꯛꯇꯔ ꯑꯣꯏꯅꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯦꯛꯇꯔ ꯑꯣꯏꯅ ꯌꯥꯎꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯁꯨꯇꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯌꯦꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯃꯤꯟꯅꯔꯤꯕ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯍꯥꯏꯗꯤ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯁꯤꯃ ꯇꯧꯁꯦ ꯍꯥꯏꯕꯗ ꯍꯥꯏꯅꯕ ꯂꯩꯇꯕꯗꯣ ꯑꯗꯨꯅ ꯁꯨꯇꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯑꯗꯒꯤ ꯐꯤꯂꯝꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯉꯁꯤ ꯂꯣꯏꯔꯦ ꯁꯨꯇꯤꯡꯁꯦ ꯉꯁꯤ ꯂꯣꯏꯔꯒ ꯃꯌꯥꯝꯗ ꯑꯗꯨꯝ ꯊꯨꯅ ꯁꯤꯟꯅꯖꯔꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤ ꯁꯨꯇꯤꯡꯁꯤꯗ ꯍꯥꯏꯗꯤ ꯑꯇꯩꯒꯤ ꯀꯩꯅꯣꯗꯒ ꯐꯤꯂꯝꯒ ꯃꯥꯟꯅꯗꯕ ꯍꯥꯏꯗꯤ ꯁꯤꯗꯤ ꯍꯣꯔꯔ ꯑꯣꯏꯕꯅꯤꯅꯀꯣ ꯑꯋꯥꯕꯗꯤ ꯃꯌꯥꯝ ꯊꯦꯡꯅꯩꯕ ꯍꯥꯏꯗꯤ ꯑꯋꯥꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯇꯧꯔꯤꯀꯥꯟꯗ ꯏꯁꯥ ꯋꯥꯊꯔꯛꯄꯒꯨꯝꯕ ꯀꯩꯅꯤ ꯈꯪꯗꯦ ꯑꯦꯅꯤ ꯚꯥꯏ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯋꯥꯕꯗꯤ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯒ ꯁꯨꯇꯤꯡ ꯇꯧꯕꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯁꯨꯇꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯗꯦ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯂꯥꯁ ꯗꯦꯒꯤ ꯁꯨꯇꯤꯡꯅꯤ ꯑꯗꯣ ꯉꯁꯤ ꯂꯥꯁ ꯗꯦꯒꯤ ꯁꯨꯇꯤꯡꯁꯤꯗ ꯍꯥꯏꯗꯤ ꯅꯍꯥꯟꯗꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯑꯒ ꯉꯁꯥꯏꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯂꯥꯁ ꯗꯦ ꯁꯨꯇꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯑꯍꯦꯟꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯐꯥꯎꯕꯒꯦꯗꯣ ꯍꯣꯏ ꯅꯍꯥꯟꯈꯩ ꯍꯥꯏꯗꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯐꯤꯂꯝꯁꯦ ꯍꯧꯕꯗꯒꯤ ꯉꯁꯤ ꯁꯨꯇꯤꯡ ꯑꯔꯣꯏꯕꯁꯤꯐꯥꯎꯇ ꯋꯥꯛ ꯇꯧꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯑꯗꯩ ꯄ꯭ꯔꯗꯛꯁꯟ ꯇꯤꯝꯗ ꯂꯩꯕꯤꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡ ꯄꯨꯝꯅꯃꯛ ꯍꯥꯏꯗꯤ ꯁꯨꯇꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯅꯍꯥꯟꯈꯩ ꯁꯨꯝ ꯄꯨꯜꯂꯝꯕꯗꯣ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯉꯁꯤ ꯂꯣꯏꯔ ꯄꯥꯛ ꯄꯨꯜꯂꯔꯣꯏꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯦ ꯑꯗꯨꯒ ꯁꯤ ꯁꯨꯇꯤꯡꯁꯤ ꯂꯣꯏꯈꯤꯕꯒꯤꯗꯤ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯁꯨꯇꯤꯡꯁꯤ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯆꯪꯅ ꯅꯝꯃꯕ ꯁꯨꯇꯤꯡ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯊꯥꯗꯣꯛꯄꯁꯤꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯃꯒ ꯃꯌꯥꯝꯅ ꯐꯤꯂꯝꯁꯤꯕు ꯐꯖꯕ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯅ ꯄꯥꯝꯕ ꯄꯥꯝꯗꯕꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯀꯥꯟꯗ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯈꯪꯒꯗꯧꯔꯤꯅꯦꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯊꯥꯗꯣꯛꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯅꯦ ꯑꯗꯣ ꯐꯔꯦ ꯁꯤꯒꯤ ꯐꯤꯂꯝꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯑꯅꯟꯖꯤꯒꯤ ꯁꯥꯏꯠꯇꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯅꯝꯕꯔ 24 ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯍꯥꯏꯗꯤ ꯔꯤꯂꯤꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯁꯤꯕꯨ ꯇꯤꯀꯦꯠ ꯑꯃꯃꯝꯇꯪ ꯀꯛꯄꯤꯔꯒ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯤ ꯍꯌꯦꯡ ꯔꯤꯂꯤꯁ ꯃꯇꯝꯗ ꯑꯦꯁ ꯀꯩꯀꯥ ꯊꯥꯗꯣꯔꯛꯈꯤꯅꯤꯀꯣ ꯑꯗꯨꯗꯤ ꯑꯗꯣ ꯑꯗꯩꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯐꯖꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯅꯝꯖꯔꯤꯅꯤ ꯐꯖꯅꯤ ꯍꯥꯏꯗꯤ ꯈꯟꯖꯔꯤꯅꯦꯕꯀꯣ ꯑꯗꯣ ꯐꯖꯕ ꯐꯖꯗꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯦꯞꯄꯤꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯍꯌꯦꯡ ꯔꯤꯂꯤꯁ ꯃꯇꯝꯗ ꯂꯣꯏ ꯂꯥꯛꯄꯤꯌꯨꯅ ꯍꯥꯏꯖꯔꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯐꯤꯂꯝꯁꯤꯡ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯤꯇꯪ ꯃꯥꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯈꯔꯗꯪ ꯂꯧꯃꯤꯟꯅꯁꯤ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯀꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯑꯗꯨ ꯑꯝꯇꯪ ꯁꯤꯌꯔ ꯇꯧꯕꯤ ꯍꯥꯏꯕꯤꯔꯣ ꯃꯗꯨꯅ ꯐꯣꯔꯁꯤꯗ ꯍꯥꯏꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯐꯤꯂꯝꯁꯦ ꯀꯌꯥ ꯑꯃ ꯁꯔꯨꯛ ꯌꯥꯗꯅ ꯂꯥꯛꯈ꯭ꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯔꯣꯃꯥꯟꯁ
ꯔꯣꯃꯥꯟꯁꯀꯤ ꯐꯤꯂꯝ ꯑꯗꯨꯒ ꯑꯗꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯂꯝ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯁꯤꯅ ꯑꯃꯨꯛ ꯍꯣꯔꯔꯒꯤꯅꯤꯅ ꯑꯃꯨꯛ ꯇꯣꯡꯉꯥꯜꯂꯅꯤ ꯁꯤꯅ ꯑꯍꯥꯟꯕꯁꯨ ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ ꯍꯣꯔꯔꯒꯤ ꯀꯨꯝꯕꯤꯁꯦ ꯑꯗꯨꯒ ꯀꯤꯁꯨ ꯌꯥꯝ ꯀꯤꯌꯦꯕ ꯑꯩ Bamol lekai kay Bamol lekai mti Nanti bangun kampung. Bamol kampu oh Bamol kampu Merang kampung. Bamol kampu Bangun kampung. Ako yung ngasi na dyan kasi Bamol kampu Maya lekai. Maya lekai